Akaswani Imphal Ningthoukhongjam Suni na pau pajari. Rajya sigi tongan bajila sing Imphal East, Imphal West, Bishnupur, Thoubal, Kakching, Churachandpur amasung Federal jila singda lagliba numit mangani asida lechil kumna thabagi awaba mayoknaraba yai hairi. India Meteorological Department Imphal Center na hai atai jila sing Senapati, Ukhrul, Chandel amasung Tenopal jila dadi lagliba numit nini asida pibamasi mayoknaraba yai. Amaromda Rajya Directorate of Environment and Climate Change na thokpa weather report ki matung ina ngasi Senapati jila na Celsius degree manga daspik manga mapan oiduna khwaidigi ingba jila oire. Imphal West ta Celsius degree 3.9 amasung Ukhrul jila na 3.ahum yongna ingle hairi. Noni jilai gi Lungmai Peaceland Playground da campfire cum vehicle rededication program Lungmai Part 4 Baptist Church na sintuna ngasi pangthokre. Saka ani panba gari dagi hauduna saka taruk panba gari fauba Ishwar da thongnibugi thoram tathaki. Pradhan Mantri Narendra Modi na hayeng Nai Delhi gi Rai Pithora Cultural Complex ta Bhagawan Buddha ga mari lenana Grand International Exposition of Sacred Piprawa Relic thoram haudokani. Social media da thagat pawarola mada Sri Modi na hayeng asi Bhagawan Buddha da pungning lupchaba miyoi singidamak yamna maruoiba numit amani. Operation Sindoor da Pakistan na Punjab ta leba military khuchu kulai gi thampham da nongthaktagi landaduna amangata thoan ki haiba wapamadu Bharat na yumpham yaudabani haina fongdokli. Bharat lanmi gi pauna hai Pakistan aranba pau amadi aranba satellite image sing sandoktuna makoina Bharat nongthaktagi landa ki haina miyamda lana uhalle. Pawasna makata na hai hiramasigi matangda achumba thidoktuna haiba mafam asida kariguma thoudok amata thokiba leite haina image sing utli. Haiba mafam asida amangata thokibagi kudam changdam amata phangba leite haibadu Bharat ki lanmina utkrabani. Ngaksel Mantri Rajnath Singh na hairi lebagasigi mayokta thabak tawbada awangba thaki mahimasing hairaba miyoi sing amasung sarkar gi loisang singda matik magun leiraba thabak puriba miyoi sing yauramba asi yamnamak nungnangningai oi. Udaipur College ki Foundation Day ki thoramda saruk yaraduna hai miyoi amagi gun chendrabadi awangba thaki mahimasing tamlurabasu kanaba leite. Delhi gi bom pokaibagi thaudokta laik lashu hairaba miyoi sing Dr. Nichingba yauramba thengakiba asimak aikoi pumnamakna lumna lawpham thoi. Kerala da Special Incentive Revision gi Electoral Roll phongbagi hearing tawbagi notice pibagi thabak makhatana chathari. Draft voter list phongthraba matungda notice sing asi thakibani. Revision gi thabak thoram sing asidagi miyoi kayadagi wakat cherol sing lakhibani. Draft electoral roll phongkibadagi wakat cherol lakama lising kunmathoi hena phangle hairi. Masigi manungda wakat lising marputra taruk chatret marfu mangadi ahanbo ina bot thadagadaba miyoi singini hairi. Petroleum amasung natural gas mantraloy na hairi domestic LPG mamalda ahongba leite. Commercial LPG cylinder gi mamal lupa sama taramathoi hengat le haina media gi section kharada phongnarakpadagi mantraloy na waphamasi sengdorakpani. Commercial LPG gi mamal di malim gi oiba LPG puthok puchina masung atai mari lainaba mamal singi matugina lepani. Domestic consumer singbu ngak senaba domestic LPG kilogram 13.2 lumba cylinder amagi mamal lupa 580 oirabasu nan PMUY consumer singi oina lupa 960 da fanghali. Aduga Pradhan Mantri Ujwala Yojana gi makhada kanaba fanglaba singina lupa 560 da fangli. Department of Financial Services na hairi mapalamda pochai thadokpa haibasi Bharat ki senbidon gi yamna maruiba ama oire. Mapalamda pochai yonbana GDP gi chada kunma thoirom oire amasung foreign exchange porakpagi chang chawna hengalagli. Selthum Mantraloy na hai mapalamda pot thadokpagi thabak tawriba udyog singda mi million 95 hena hakthengana natraga nakoinana thabak piri. MSME singna lebak asigi oina mapalamda thadokliba apunba pochai gi chada 95 rom phanganduna seltumgi phibam tangdu leitana lehenba amasung growth lehenbada mapungoiba thodang lawri pauloi jare.